ꯁꯥꯃꯟꯕꯒꯤ ꯑꯩꯁꯨ ꯄꯦ ꯍꯥꯡꯗꯣꯛꯑꯒ ꯎꯞꯄꯦ ꯄꯦꯁꯦ ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯥꯗ ꯀꯥꯕꯗꯣ ꯀꯥꯕ ꯍꯧꯔꯦ ꯁꯤ ꯃꯈꯥꯗꯩ ꯀꯥꯈꯠꯂꯤꯅꯤ ꯑꯥꯗꯒꯤ ꯂꯥꯛꯏꯅꯤ ꯂꯝꯕꯤꯁꯦ ꯑꯥꯗꯒꯤ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯃꯈꯥꯗ ꯁꯣꯅꯤꯁꯤꯒ ꯃꯤ ꯃꯌꯥꯝ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯍꯥꯏꯗꯤ ꯂꯥꯛꯏꯅꯤ ꯐꯣꯇꯣ ꯀꯥꯞꯐꯝ ꯂꯩꯕ꯭ꯔꯥ ꯐꯣꯇꯣ ꯈꯔ ꯀꯥꯞꯀꯦ ꯍꯥꯏꯅ ꯋꯥꯔꯤꯉꯩ ꯀꯥꯟꯁꯤꯒ ꯏꯅꯥꯎꯅꯨꯄꯤ ꯃꯌꯥꯝ ꯐꯪꯅꯔꯦ ꯃꯌꯥꯝ ꯐꯪꯅꯔꯦ ꯑꯗꯨ ꯐꯪꯅꯔꯤꯉꯩ ꯂꯦꯞꯄ ꯅꯥꯏꯗ꯭ꯔꯦ ꯅꯃ ꯅꯠꯇ꯭ꯔꯁꯦ ꯅꯣꯏꯒꯤ ꯇꯝꯄꯤꯁꯤꯒꯤ ꯃꯅꯝꯃ ꯅꯅꯥꯎ ꯍꯥꯏꯗꯔꯣ ꯂꯝꯕꯤ ꯑꯃ ꯂꯩꯕꯀꯣ ꯑꯗꯨꯒ ꯂꯝꯕꯤꯗꯤ ꯁꯤ ꯑꯩ ꯀꯥꯗꯣꯏꯅꯤ ꯁꯤ ꯀꯥꯟꯅꯗꯣꯏꯅꯤ ꯑꯥ ꯃꯊꯛꯀꯤꯁꯤꯒ Good morning इचि नाउ मैम ngasi video sidi cherau ching kabagi video ni masmaragi sajibu cherau banoma matungda 1 tarik numita kana ba cherau ching masmaragi do adugi doni मैम akhoi su karbudo adudo मैम jengminase haji ai jawdore khulakki lambi ni akhoi ninji chalise मैम jawre akhoi na thenge na lakpa siga mi मैम su laame ado gari jam sathina le hore jam ꯑꯗꯣ ꯑꯁꯤꯁꯦ ꯑꯇꯣꯞꯄ ꯁꯥꯏꯗꯇꯒꯤ ꯂꯥꯛꯏꯅꯤ ꯃꯣꯏ ꯑꯩꯗꯤ ꯈꯨꯜꯂꯛꯀꯤ ꯂꯝꯕꯤꯗꯒꯤ ꯂꯥꯛꯏꯅꯦꯕꯀꯣ ꯌꯧꯔꯦ ꯍꯧꯖꯤꯛ ꯌꯦꯡꯍꯜꯂꯛꯀꯦ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯂꯝꯕꯤꯁꯨ ꯐꯠꯇ꯭ꯔꯤꯅꯤ ꯀꯥꯕ ꯍꯧꯔꯦ ꯁꯤ ꯃꯈꯥꯗꯩ ꯀꯥꯈꯠꯂꯤꯅꯤ ꯑꯥꯗꯒꯤ ꯂꯥꯛꯏꯅꯤ ꯂꯝꯕꯤꯁꯦ ꯑꯥꯗꯒꯤ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯃꯈꯥꯗ ꯁꯤ ꯒꯥꯔꯤ ꯃꯌꯥꯝ ꯃꯈꯥꯗ ꯊꯝꯃꯦ ꯑꯗꯨꯒ ꯁꯤꯅ ꯃꯈꯥ ꯑꯣꯏꯔꯒ ꯀꯥꯗꯣꯏꯁꯤꯅ ꯃꯊꯛꯇꯅꯤ ꯂꯝꯕꯤ ꯑꯃ ꯂꯩꯕꯀꯣ ꯑꯗꯨꯒ ꯁꯣꯟ ꯁꯥꯏꯗꯇꯁꯨ ꯒꯥꯔꯤ ꯈꯥꯝꯃꯤꯁꯦ ꯁꯣꯟ ꯁꯥꯏꯗꯇ ꯁꯤꯁꯤꯅ ꯃꯣꯏ ꯑꯗꯨꯝ ꯐꯝꯕ ꯈꯣꯠꯄ ꯂꯝꯕꯤꯗꯤ ꯁꯤ ꯀꯥꯗꯣꯏꯅꯤ ꯁꯤ ꯀꯥꯟꯅꯗꯣꯏꯅꯤ ꯑꯥ ꯃꯊꯛꯀꯤꯁꯤꯒ ꯑꯥ ꯃꯊꯛꯇ ꯑꯩꯒꯤ ꯃꯈꯨꯠꯁꯦ ꯑꯃꯈꯛꯇꯪ ꯄꯥꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯁꯥꯃꯟꯕꯒꯤ ꯑꯩꯁꯨ ꯄꯦ ꯍꯥꯡꯗꯣꯛꯑꯒ ꯎꯞꯄꯦ ꯄꯦꯁꯦ ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯥꯗ ꯀꯥꯕꯗꯣ ꯗꯕꯜ ꯀꯥꯕ ꯅꯨꯡꯉꯥꯏꯇꯦ ꯀꯤꯖꯩꯌꯦꯅ ꯂꯩꯉꯣꯏꯒꯤ ꯂꯝꯅꯦꯕꯀꯣ ꯗꯕꯜ ꯀꯥꯕ ꯀꯤꯖꯩꯌꯦꯅ ꯑꯗꯨꯝ ꯃꯥꯛꯇ ꯀꯥꯈ꯭ꯔꯦ ꯑꯩꯗꯤ ꯄꯦꯁꯦ ꯍꯥꯡꯗꯣꯛꯑꯒ ꯎꯞꯄꯒ ꯇꯞ ꯇꯞꯅ ꯀꯥꯔꯦ 와리게 간지가 나니 할로 와리게 간지가 이나우누비 ꯃꯌꯥꯝ ꯐꯪꯅꯔꯦ ꯑꯩ ꯈꯪꯗꯦ बाइगा लाई बाइगा मा तो गाड़ी ना का खर गया है डबल लुक की जरी बना था उधर ना हाँ सुप्री अखोई थेंगे ने लाई Snow मैम हजी मंदिर जोड़गा हजिक से लाइन लेपिनी सिगा मंदिर के ममांगसिगा अदु मंदिर सिसु हदक लाकपददी अनी सारमे सोना कनगिसिना हनुमान मंदिर अमसु सारगा लेरमेबको अई अमुखक्ति लामे असिगी मंदिर सिगादो ममांगददी मंदिर हनुमान मंदिर से साहौदेबको अदो हजी सारगा लेरमे मंदिर सेसु खरा चाउथोमेको पेनगा तौरगा हाना अइना अहानबा चटपा मतमददी सिगे मंदिर से मचा अमतंग ओइरगा तौबनेबा अदो हजिक सिगी मनिंग थोंगसे सिगगी सुमोना शॉर्टकट लाइन लेपनिंगदबा कांगमुना सिगी मनिंग थोंग सिगगी चंगागा खुरमनैयबने नुपी ओइरसु नुपा ओइरसु अदो अइदी नुंगाइतदना अइ हस्बेंडनसु लादी लाइन सिगा ngahak lengaga खुरमो हाना अखोइदी लाइन सिगा लेंगागा
ꯈꯨꯔꯝꯃꯦ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁꯤꯒ ꯆꯪꯉꯒ ꯁꯤ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔꯗꯩ ꯈꯨꯔꯝꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯁꯤꯃꯨꯛ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩ ꯍꯅꯨꯃꯥꯟꯁꯨ ꯈꯔ ꯅꯤꯡꯖꯩ ꯑꯗꯨꯗꯨꯅ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯁꯤꯃꯨꯛ ꯈꯨꯔꯝꯅꯕ ꯍꯥꯏꯅ ꯑꯩꯅ ꯈꯨꯔꯝꯒꯦ ꯍꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯃꯣꯏꯒꯤ ꯃꯅꯨꯡꯗꯗꯤ ꯌꯥꯝꯅ ꯊꯥꯍꯟꯗꯦ ꯃꯍꯥꯗꯦꯕ ꯃꯅꯨꯡꯗꯗꯤ ꯊꯥꯍꯟꯗꯦ ꯑꯒꯔꯕꯇꯤ ꯇꯧꯔꯦ ꯑꯒꯔꯕꯇꯤ ꯐꯥꯏꯔꯒ ꯑꯗꯨꯗꯒꯤ ꯁꯤꯒꯩꯁꯦ ꯖꯩꯒꯒꯤ ꯃꯑꯣꯡꯗ ꯂꯩꯕꯁꯦ ꯃꯄꯥꯟꯗ ꯑꯁꯤꯒꯩꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯣꯏ ꯙꯨꯞ ꯄꯇꯤꯞ ꯊꯥꯍꯜꯂꯦꯕ ꯍꯥꯏꯗꯤ ꯃꯟꯗꯤꯔꯗꯣ ꯃꯅꯨꯡꯗ ꯄꯤꯛꯄꯅꯤ나 ꯃꯤ ꯃꯌꯥꯝꯅ ꯊꯥꯔꯛꯑꯗꯤ ꯃꯅꯨꯡꯗ ꯂꯩꯐꯝ ꯂꯩꯔꯣꯏꯗꯅ ꯑꯗꯨꯗꯨꯅ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯃꯩꯔꯥꯁꯦ ꯃꯣꯏꯅ ꯀꯠꯍꯜꯂꯦꯕꯀꯣ ꯑꯗꯣ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯗꯗꯤ ꯅꯧꯅꯁꯨ ꯁꯥꯕꯅꯤꯅ ꯑꯗꯩꯗꯤ ꯃꯤ ꯑꯌꯥꯝꯕꯅꯁꯨ ꯑꯗꯨꯝ ꯈꯪꯗꯦ ꯆꯪꯅꯗꯕ ꯌꯥꯎꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯗꯨꯗꯨꯅ ꯃꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯃꯣꯏ ꯃꯔꯣꯜ ꯂꯣꯟꯕ ꯑꯃꯅ ꯀꯩꯅꯣ ꯁꯥꯔꯒ ꯂꯩ ꯍꯥꯏꯗꯤ ꯄꯟꯗꯤꯠ ꯁꯥꯔꯒꯅꯦ ꯑꯗꯨꯗꯨꯅ ꯇꯧꯔꯒ ꯁꯤꯒꯗꯤ ꯑꯗꯨꯝ ꯙꯨꯞ ꯄꯇꯤꯞ ꯀꯠꯍꯜꯂꯦꯕꯅꯦ ꯑꯗꯨꯃꯥꯏꯅ ꯀꯠꯍꯜꯂꯦ ꯑꯗꯨꯅ ꯑꯩꯁꯦ ꯉꯁꯤꯒꯤꯁꯦ ꯂꯩꯕꯥꯛꯄꯣꯛ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯅꯨꯃꯥꯟꯁꯤꯁꯨ ꯑꯝꯇ ꯈꯨꯔꯝꯃꯒꯦ ꯍꯥꯏꯅ ꯑꯩꯒꯤ ꯄꯇꯤꯞꯇꯣ ꯈꯥꯏꯗꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯨꯔꯝꯃꯦ ꯑꯗꯣ ꯏꯆꯤꯟ ꯃꯌꯥꯝ ꯑꯩꯅ ꯁꯤ ꯃꯟꯗꯤꯔꯁꯦ ꯈꯨꯔꯝꯃꯤꯉꯩ ꯃꯅꯨꯡꯁꯤꯒꯀꯣ ꯅꯤꯄꯥ ꯑꯃ ꯈꯔ ꯆꯍꯤ ꯃꯌꯥꯏ ꯋꯥꯏꯔꯞ ꯇꯧꯕ ꯑꯗꯣ ꯅꯤꯄꯥ ꯑꯃꯈꯛꯅ ꯍꯥꯏꯗꯤ ꯇꯥꯟꯅꯗꯅꯀꯣ ꯐꯖꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯃꯃꯤꯠ ꯎꯏꯁꯟꯅ ꯂꯥꯏ ꯈꯨꯔꯝꯃꯤꯉꯩ ꯃꯇꯝꯗꯀꯣ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯗ ꯍꯥꯏꯗꯤ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔꯁꯤꯒꯅꯤꯀꯣ ꯈꯨꯔꯝꯃꯤꯉꯩ ꯃꯅꯨꯡꯁꯤꯒ ꯐꯖꯅ ꯇꯥꯟꯅꯔꯒ ꯚꯤꯗꯤꯑꯣ ꯂꯧꯔꯒ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯅ ꯂꯥꯏꯟ ꯂꯦꯞꯄꯗꯁꯨ ꯃꯥꯁꯦ ꯑꯇꯣꯞꯄ ꯅꯥꯀꯟꯗꯒꯤ ꯑꯗꯨꯝ ꯂꯧꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯩꯇꯩꯁꯨ ꯃꯩꯇꯩꯅꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯍꯤꯗꯣ ꯍꯛꯆꯥꯡꯅ ꯆꯠꯂꯦ ꯑꯍꯟ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯌꯨꯝꯗꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯈꯤꯇꯪ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯦ ꯃꯌꯥꯝꯒꯤ ꯃꯤꯅ ꯕ꯭ꯂꯣꯛ ꯂꯧꯕꯅꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯒꯤꯗ ꯁꯣꯂꯣ ꯇꯥꯟꯅꯔ ꯂꯧꯕꯩ ꯇꯥꯏꯞꯇ ꯂꯧꯔ ꯂꯩꯔꯝꯃꯦ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯕ꯭ꯂꯣꯛꯇꯤ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯑꯅꯤ ꯏꯁꯩ ꯀꯟꯅ ꯊꯥꯔꯤ ꯃꯍꯥꯗꯦꯕꯀꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯂꯥꯏꯟ ꯂꯦꯞꯄꯒ ꯈꯨꯔꯝꯃꯦ ꯂꯥꯏꯟ ꯂꯦꯞꯇ꯭ꯔꯁꯨ ꯌꯥꯏꯗ ꯂꯥꯏꯟ ꯂꯦꯞꯅꯤꯡꯗꯕ ꯃꯤ ꯑꯣꯏꯗꯤ ꯑꯗꯣ ꯃꯥꯗꯤ ꯈꯨꯔꯝꯗ꯭ꯔꯦ ꯃꯥꯁꯤ ꯑꯗꯨꯝ ꯂꯥꯞꯅ ꯈꯨꯔꯝꯃꯦ ꯑꯗꯣ ꯁꯣꯗꯩꯁꯤꯒ ꯃꯤ ꯃꯌꯥꯝ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯍꯥꯏꯗꯤ ꯂꯥꯛꯏꯅꯤ ꯐꯣꯇꯣ ꯀꯥꯞꯐꯝ ꯂꯩꯕ꯭ꯔꯥ ꯐꯣꯇꯣ ꯈꯔ ꯀꯥꯞꯀꯦ ꯍꯥꯏꯅ ꯑꯗꯣ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯆꯥꯏ ꯐꯣꯇꯣ ꯈꯔ ꯀꯥꯞꯄꯒ ꯍꯟꯅꯕ ꯇꯧꯔꯅꯤ ꯉꯁꯤꯁꯦ ꯆꯥꯕ ꯊꯛꯄꯁꯨ ꯀꯩꯁꯨꯝ ꯌꯥꯗꯦ ꯕ꯭ꯔꯠꯅꯤ ꯑꯩꯒꯤ ꯑꯗꯨꯗꯨꯅ ꯍꯜꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯦꯡꯍꯜꯂꯛꯀꯦ ꯃꯁꯛ ꯐꯖꯕ ꯃꯌꯥꯝ ꯂꯥꯛꯑꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯣꯇꯣ ꯈꯔ ꯀꯥꯞꯄꯦꯕꯀꯣ ꯐꯣꯇꯣ ꯈꯔ ꯀꯥꯞꯄꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯌꯥꯝ ꯃꯟꯗꯤꯔꯁꯦ ꯈꯔ ꯅꯥꯀꯣꯏꯅꯅ ꯌꯦꯡꯍꯜꯂꯛꯏꯅꯦ ꯃꯟꯗꯤꯔꯒꯤ ꯁꯣꯝꯗ ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯠꯁꯦ ꯌꯦꯡꯉꯣ ꯇꯥꯖ ꯃꯍꯜꯒꯤ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯈꯤꯕꯗ ꯑꯒ꯭ꯔꯥ ꯐꯣꯔꯠ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤꯁꯦ ꯐꯖꯕꯅꯦꯕꯀꯣ ꯃꯈꯥꯗꯩꯁꯦ ꯂꯧꯕꯨꯛ ꯉꯥꯛꯇꯅꯤ ꯁꯤ ꯃꯟꯗꯤꯔꯁꯦ ꯆꯤꯡꯊꯛꯇꯅꯤ ꯈꯔ ꯑꯗꯨꯝ ꯀꯥꯏꯌꯦꯕꯀꯣ ꯆꯤꯡꯁꯦ ꯑꯗꯣ ꯆꯤꯡꯊꯛ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯍꯥꯟꯅ ꯌꯥꯝ ꯐꯖꯔꯝꯃꯦꯕ ꯍꯥꯏꯗꯤ ꯆꯥ ꯕꯒꯥꯟꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯈꯪꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯈꯔꯅꯤ ꯃꯃꯥꯡꯗ ꯈꯔ ꯊꯣꯛꯈꯤꯕꯗꯣ ꯍꯥꯏꯗꯤ ꯆꯥ ꯕꯒꯥꯟ ꯌꯥꯟꯊꯠ ꯈꯣꯠꯇꯠꯄꯒꯤ ꯑꯗꯨꯒ ꯑꯁ꯭ꯋꯥꯏꯁꯤꯁꯨ ꯐꯪꯉꯦ ꯍꯥꯏꯅ ꯇꯧꯕꯅꯦꯕꯀꯣ ꯅꯨꯡꯁꯥ ꯁꯥꯕꯒꯤ ꯁꯥꯇꯤꯟꯁꯨ ꯄꯨꯈ꯭ꯔꯦ ꯃꯌꯥꯝ ꯐꯪꯅꯔꯦ ꯑꯗꯨ ꯐꯪꯅꯔꯤ ꯂꯦꯞꯄ ꯅꯥꯏꯗ꯭ꯔꯦ ꯅꯃ ꯅꯠꯇ꯭ꯔꯁꯦ ꯅꯣꯏꯒꯤ ꯅꯃꯁꯨ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯦꯇꯣꯟ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯅꯝꯃ ꯅꯅꯥꯎ ꯍꯥꯏꯗꯣꯔꯣ 이까이 아가씨 삐잉에 우나보다 짜오르보다 이까이 되는 거 갈라가 라이니 매암 방나네 꾸이네 락도 좀 락거든요 방도 매암 수수야 무시래 그는 거 짜리다 뭐라 짜라도 봐 짜리 또 뭐라고 짜리 뭐 짜리 싱거라고 나 싱거게라 아이씨 아이스크림 짜겠나 아이다 짜리니 또 짜먹던 아이 ꯃꯌꯥꯝ ꯑꯉꯥꯡꯁꯤꯡꯁꯨ ꯐꯪꯅꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯨꯒ ꯃꯣꯏ ꯈꯔ ꯍꯩ ꯃꯍꯤ ꯀꯩꯀꯥ ꯑꯉꯥꯡꯗꯣ ꯄꯤꯊꯛꯑꯝꯃꯒ ꯑꯩꯈꯣꯏ ꯍꯟꯅꯕ ꯀꯨꯝꯊꯔꯛꯑꯦ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯀꯩꯅꯣꯝ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯁꯤ ꯆꯠꯂꯤꯕ ꯃꯐꯝꯁꯤꯒ ꯃꯤꯗꯤ ꯂꯥꯛꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯍꯟꯗꯛ ꯆꯍꯤꯕꯨꯗꯤ ꯈꯔ ꯇꯤꯟꯕ ꯋꯥꯠꯂꯤ ꯑꯗꯨꯏꯁꯨ ꯃꯤꯁꯦ ꯑꯗꯨꯝ ꯇꯤꯜꯂꯤ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯝ ꯂꯣꯏꯔꯒ ꯂꯥꯏ ꯈꯨꯔꯝꯕꯅꯤ ꯍꯥꯏꯅ ꯑꯌꯨꯛꯇꯒꯤ ꯆꯥꯅꯔꯛꯇꯕ ꯃꯌꯥꯝꯗꯣ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣꯝ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯗꯤ ꯁꯤꯒꯩꯁꯤꯒ ꯁꯨꯃꯥꯏꯅ ꯗꯨꯀꯥꯟ ꯃꯆꯥ ꯐꯝꯃꯒ ꯂꯩꯔꯤꯁꯦ ꯑꯁꯤꯁꯦ ꯃꯔꯣꯜ ꯂꯣꯟꯕ ꯌꯥꯇꯤꯅ ꯐꯝꯕꯅꯦ ꯍꯥꯏꯗꯤ ꯃꯣꯏ ꯄꯨꯁꯀꯥ ꯌꯣꯟꯕ ꯀꯥꯡꯕꯨ ꯃꯄꯥꯟꯗꯩ ꯂꯥꯛꯑꯒ ꯐꯝꯅꯗ꯭ꯔꯅꯦ
ꯑꯗꯨꯃꯥꯏꯅ ꯐꯝꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤꯒꯩꯁꯤꯒ ꯃꯩꯇꯩ ꯑꯃꯅ ꯈꯪꯗꯦ ꯑꯍꯜꯁꯤꯡ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯩꯇꯩ ꯅꯍꯥꯔꯣꯟ ꯈꯔꯅꯀꯣ ꯃꯣꯏ ꯑꯃꯅꯤ ꯃꯥꯟꯅꯔꯒ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯌꯣꯟꯕꯒꯨꯝꯕ ꯐꯝꯕꯒꯨꯝꯕ ꯇꯧꯔꯗꯤ ꯀꯌꯥꯝ ꯁꯦꯜ ꯑꯣꯏꯅꯤ ꯃꯣꯏꯒꯤꯗꯃꯛꯇ ꯌꯥꯝ ꯀꯥꯟꯅꯅꯤ ꯍꯥꯏꯕꯅꯦꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯅ ꯂꯩꯔꯛꯇꯣꯏꯅꯤꯅ ꯑꯗꯨꯗꯤ ꯄ꯭ꯔꯥꯏꯁꯁꯨ ꯈꯤꯇꯪ ꯍꯥꯏꯗꯤ ꯕꯣꯕꯣꯟꯒꯨꯝꯕꯗ ꯌꯣꯟꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ 10 ꯄꯤꯕ ꯃꯐꯝꯗ 15 ꯄꯤꯔꯁꯨ ꯃꯌꯥꯝꯗꯤ ꯍꯥꯏꯗꯤ ꯋꯥꯕꯒꯤ ꯆꯥꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯝꯅ ꯀꯩꯁꯨ ꯍꯥꯏꯅꯔꯣꯏꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯦꯜꯞ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯅꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯝ ꯅꯨꯡꯁꯤꯗꯅ ꯍꯥꯏꯗꯤ ꯆꯠꯂꯨ ꯈꯨꯗꯤꯡꯗ ꯃꯔꯣꯜꯂꯣꯟꯕ ꯖꯥꯇꯤꯅꯀꯣ ꯃꯣꯏꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯄꯩꯁꯥ ꯇꯥꯜꯂꯒ ꯂꯩꯍꯧꯔꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯏꯀꯥꯏꯕ ꯌꯦꯡꯕꯗꯀꯣ ꯑꯗꯣ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯊꯕꯛꯄꯨ ꯑꯩꯒꯤ ꯋꯥꯗꯤ ꯑꯗꯨꯝ ꯐꯝꯍꯟꯅꯤꯡꯉꯦ ꯗꯁꯥ ꯃꯇꯝꯗ ꯆꯠꯄꯗ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯁꯦꯅ ꯂꯧꯗꯣꯏꯅꯦ ꯅꯣꯏꯅ ꯌꯣꯟꯕꯗꯣ ꯑꯩꯈꯣꯏꯅ ꯂꯧꯗꯣꯏꯅꯦꯕꯀꯣ ꯗꯁꯥ ꯃꯐꯝꯗ ꯂꯩꯔꯁꯨ ꯑꯗꯣ ꯑꯗꯨꯝ ꯐꯝꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯒ꯭ꯔꯣꯠ ꯑꯣꯏꯅꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯤꯒ